Lakhipuronline puthokchaba October ki tang 13 thangje numit ki Khomjinba Pao tabirase. Ahanbada maroiba Pao Rubaro Miss India Elite lising aniga kun mathoi mutum momita amasung Miss Imoinu lising aniga kun S Supriya Sharma butaram na okre. Maisnam Biramani Palarbon na iba nungsi thori na punbiranu haiba short film ama release taukre. R.K. Ranjit Sanana laikidabada United Clubs Organization Lakhipurna awaba phongdorakle. Sikona ipa ipu singining sing thoram pangthoklagani. JEE ki result haidokle IIT Delhi ki Mridul Agarwal na khwaidagi rank wang na pass tawkhre. Jiribam Borobekra GP ki manung chanbada yum amaga rice mill amaga maina tumna chakre. Agartala da Maharashtra jagoi lagliba November ki tang 19 da pangthoklagani amasung Assam da miwai chamagani puteret ki masada COVID ki anuba case thengnakre positive oibagi chang chada 0.8 oiri. Haujik mapungoiba Pao tabirase. Panthoibi iratpagi mangani chanba numit kamari leinana Panthoibi Irat Loop Rising Club Bontara Puna Silangduna Rubaru Miss India Elite lising aniga kunma thoigi mingthol phangkhrabi mutum momita singha amasung Miss Imoinu lising aniga kun S Supriya Sharma bu taramna okpagi thorma pangthokre. Thauram aduda Sundari GP ki President Momota Singhana thauram poi bike. Rising Club ki President Koijam Anup Kumar amasung General Secretary Oinam Pronoy amadi Irat Loop ki President CH Brajakumar amasung Khaidem Bijoy Meitena Lengyan Phi amasung Khudolpot piduna ikai khumna bodki loinana Urbasi Fashion Enterprise Kabugonj ki proprietor S Priyo Sharma nasu memento amamam piduna ikai khumna jaki. Thauram gi aroibada nat ki oiba makhal mathel gi pizol gi fashion show amasu utki. Thauram adu TH Bilas amadi TH Bisajit Singhana conduct tawki aina Rising Club Bontarapur ki Executive Member L. Dorendrajit Singhana paudam lakli. Maisnam Biramani Palarbon na iba nungsi thori na punbiranu haiba short film ama October ki tang 13 da Lamdung Maning Laikai da laiba Kangabam Chorojit ki yumda release tawkhre. Film asigi director na Thoibani, producer na Aramba Momo aduka music director na Romesh ni hairi. Kasar Lakhipur ki Chandam Laikai da laiba Yaipalising Club ki General Secretary oina khungang asigi damak awa anathi dana chakot thaurangi lamda achauba thodang kya lobiramba R.K. Ranjit Sanana manung matam chadana laikidabada United Clubs Organization Lakhipur ki thobuba singna thamoi shokna awaba phongdoragli laikidrabagi thawaina lairamlenda ingna chikna leirunaba thauni jabaga loinana imung manungi awabada su saruk yari haina UCO Lakhipur ki mahut sinna loop ki president Khaidem Kantana phongdoragli panbayai R.K. Ranjit Sana lambi gi laibak thiba thudok amana maram oiraga Meghalaya gi Negrim sta laing laba matung haukiba October gi tang 13 ningthau kaban mitta laikidabani. Southeast Asia Cultural Organization Sikona lagliba October ki tang 13 nongmaijing nimitta matam amada sanamahi lining hingat iho sagatlamba mitei miyam gi damak kathok lamba singi thabak thorum kya da ningthau amadi Brahma Sabha gi cherak phangkhraba ipa ipu singi 3 lakh suba ningsing thoromama Imphal gi luang sangba makhali kai da leiba Panthoibi sanglenda pakthok lagani hairi akhanaba thoram asibu hena mai paknanaba miyamna matam amada ningthau amadi Brahma Sabha gi cherak phangkhraba mitei ipa ipu singi photo amadi mari leinaba che sang sikoda piraknanaba loinana sikoda Pukchel Sengna Angamba Selthum Amadi Makhal Kudingmaki Mateng Pangbiu Haina Lubasiki Secretary Publicity Thangjam Inauchagi Cherol Amada Phongdoragli. Laibakasigi National Testing Agency NTA na pangthokiba Joint Entrance Examination JEE Advance lising aniga kunma thoi ki result haidokre. IIT Delhi gi Mridul Agarwal na apunma mark 450 gi manungda mark 495 phangduna rank khwaidagi wangna pass tawkhre aduka IIT Delhi zone gi Kaiba Chopra na mark 450 da apunma mark 293 phangduna nupi gi category da rank khwaidagi wangna pass tawkhi. Jiribam district ki manung channa leiba Barak Circle ki Borobekra GP ki Bhumik Parada leiba
Muhammad Matlib Ali apokpa laikhidraba ledumia gi mayum ngarang ayuk yum amadi rice mill ama yauna maina tumna chakre hairi masi rubber thamba yumdagi maya se horakpa oigani haina khunja singna hairi chaurakna lupa lakh mangarom gi pochei amanga ta thoklamba yai haina panari lambi phatabana maram oiraga khunja singna fire tender changba yaroi haina khanduna fire service tasu pau piba leite haina jiri news network tagi phangba pawasina hairi ningsing bayai matam kaya gi mamang dagi jiribam gi barak circle da fire service ki fire branch ama hangdok piu haina taksin duna laklabani adubu ngasi phawba hangdok pidre haina pawasina makhatari Krista Kumja lising amaga chatret kamar putrani panda Manipur gi iningthau Bhaika Chandra gi machanupi Takhen Maharani Hari Sesori Debina hawdok piramba Takhen gi khwaidagi ariba chahi chani ga kunhumdoi suba puwari oiraba Maharaj Jagoi lagliba November gi tang 19 da pangthoklagani Kwak Jatra numitta ngarang October gi tang 15 Agartala Radhanagar Mandopta thorom amada Guru Boron tawduna Jagoi gi khuthek lawkhre Handak Chahigi Rajdhari na Khwaigi Saknairaba Senior Guru Oja N. Biro Singni Pungi Tung Inbena N. Rahul Datta Aduga Sutradhari na L. Kanyarani N. Santona T.H. Janhobi Sharma Aduga Jagoigi Kopi Makok Singbina Konjengbam Ankita Mathang Chatpina Ningombam Rimpi Khomdon Haibina Nongrakpam Preronani Ras Lila Sida Subna Gopi Kunithoi Saruk Yagani Hairi Assam dangarang miyo chamagani putret ki masada COVID positive oibe thengnaki positive oibegi chang chada 0.8 ahum oiri Assam dangarang miyo ama laichet asina leikitaba galunana leikitaba apunba masing lising manga chamapan ga kuntra mapan sukre Manipur gi haksel loising na thokpa paw matung ina miyo chamaga tarahumdo gi masada ngarang COVID-19 positive oibe thengnakre laichet asina ngarang miyo mari leikitaba galunana leikitaba apunba masing lising amaga chanipan marputra humdoi sukre Aroibada maroiba pau amukhanna Rubaru Miss India Elite lising aniga kun mathoi Mutum Momita amasung Miss Imoinu lising aniga kun S Supriya Sharma Butaram nokre Maisnam Biramani Palarbonna iba nungsi thori na punbiranu haiba short film ama release tawkre R.K. Ranjit Sanana Laikidabada United Clubs Organization Lakhipurna awaba phongdorakle Sikona ipai pusingi ningsing thoram pangthoklagani JEE gi result haidokle IIT Delhi gi Mridul Agarwal na khwaidagi rank wang na pass tawkre Jiribam Borobekra GP gi manung chanbada yum amaga rice mill amaga maina tumna chakre Agartala da Maharaj Jagoi lagliba November gi tang 19 da pangthoklagani amasung Assam da miwe chamagani putret ki masada COVID ki anuba case thengnakre positive oibegi chang chada 0.8 ahum oiri Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare